Loyalam E-PAO tabi bakutima po hitong susmitana namitangi po pizari ahamda pantabi helang. July 19 Faobagi Manungda Manipuri Anouba Leingak Semba Yabagi Thazaba Yamna Nakna Leire Hari Ming Manaba Mui Ama Faduna Pukraba Matung Pu Cheraga Misak Onaramle Haiduna Thadurapu Mera Pabisina Yamna Kana Yaning the Bafundo Cray Lotinduna Tamlamba Kulai Kaya Amadi Tongan Ba Lalo Lup Singi Mui Tara Fare July 19 Faobagi Manungda Manipuri Anouba Leingak Semba Yabagi Thazaba Yamna Nakna Leire Hari July 19 Hogadoriba Parliament Mifam Asigi Mangoinana Lakliba July 19 Faobagi Manungda Anouba Leingak Semba Yabagi Thazaba Yamna Nakna Leire Anouba Leingak Asigi Wasak Lobada Union Home Minister Amisa Yauraba Yabagi Thazaba Yamna Nakna Leire Hari Pauche asina phangba paugi matung inadi nahal makai Anouba Leingak ama semnaba honabada BJP gi MLA singi marakta amata oina punsin bangamdana tokai leinaramba adu hojikti amata oina punsin bagi phibamda leire nahal makai punsin ba yadana leiramba BJP gi MLA kaya handak ikuidana dali da puna unaduna mifam pangthokduna amata oina punsin ba haina lepna ki hari Pau asina hai oiragliba afaba khongthang asigi pau dali gi BJP gi luchingba sing amadi Bharat ki Prime Minister Narendra Modi Union Home Minister Amit Shah dasu mayek sengna tamduna khanghanbadagi Anouba Leingak ama semnabagi phirep asi lawrakhibani hari Anouba Leingak asi sema matamda kanana Chief Minister oigadoribano haibadi khwaidagi luba ama oina lerambani hauzik phawbagi oina Chief Minister oina ba miyoi MLA ani chongthoktuna lei miyoi ani asi Speaker TS Setabrata amadi Hairok Asigi BJP gi MLA Dr. TS Radhasyamni hainasu ngangnari makhoi ani asigi marakta Speaker TS Setabratabu BJP gi center gi luchingba singna khara hina lumna lawagi phibam da lei hainasu pau asina hari Pau asina hai hauzik Speaker Setabrata Guwahati da karigumba thabak amagidamakta leiri Chairak asida Anouba Leingak ama semnabagi thazaba Yamna Nakna Lerakpa asiga mari lenana Speaker TS Setabrata July 19 da Guwahati dagi Imphal thoraknabasu sem sakre haibatari Anouba Leingak ama semba asida Union Home Minister Amit Shah su Manipur da laktuna sungsoi shoidana saruk yaragani habigi thazaba leire habisu pauche asina Delhi dagi phangba source amana hari Ming Manaba Miyoi ama faduna pukraba matung fu cheraga misak onaramle haiduna thadorakpabu maira paibisingna yamna kanna yaningdaba phangdokhrei Imphal West ki Mayang Imphal Police Station gi manung channa sabung company makha lekai da leiba khun ngakpa yawbani haiba miyoi ama Kakching Police Commando gi kamuna faba lakpa matamda lekai aduda leiba khun ngakpani haiba miyoi aduga Ming Manaba miyoi ama commando kangbu aduna faduna pukhraga fu chaibagi thabak chatharaba matungda misak onaramle haina thadorakkiba thawong adubu maikai adonggi maira paibisingna akan mamongda yaningdaba phangdorakli Pau asina hai ngarang nunthil pung 2:30 rom taba matamda Kakching Police Commando gi kangbu ama chabung company makha lekai da lakpaga lunana lekai aduda leiba Laurembam Rajkumar atopa Ming abung apokpa Laurembam Inauk Tombibu commando gi kangbu aduna maram amata taktana faduna pukhibani hari Laurembam Rajkumar asi auto thoduna imung manung pudana leiba miyoini hari thodog asigi matangda KUCMA Mayang Imphal Makada Labour Club Amadi Apunma Maira Paibisingi Mihut Sing Yauna Ngarang Numidang Pangtokhiba Paumishinga Unaba Amada Mayang Imphal Chabung Company Maira Paibigi President Thaudam Bilasni na Phongdokhibada Laurembam Rajkumar Elias Abungbu Kakching District Police personnel kharana Faraga pukraba matung tamthina phubiraga thadorakpa habisi mama oibisingna tasingna nuaitaba phawi Laurembam Rajkumar ga Ming Manaba Mayang Imphal Chabung Company dagi khun ngakpa yawa mi amasulai police personnel sing aduna Ming Manai haiduna phaduna pukhraga tamthina phuraga misak onaramle Ming Manaba dagi phurubani soikhre lankhre haibagi thawong asi Mayang Imphal da leriba mama oibi kayana yaningde asigumba thawong asi matungda amuk hana tawbiganu hojik commando na faruba mi adugi masada akiba amadi pakhatpana maram oiraga wakhal leitadana leiri haiki Lotinduna Tamlamba Kulai Kaya Amadi Tongan ba Lalolop Singi Miyoi Tara Fare
Security Force na lepa leitana chatharakpa search operation gi saruk ama oina lamdam asigi ching amadi tampaki mafam singda makhatana search operation chathabada sakhangdaba singna lochinuna thamlamba khulai sing amadi tongan ba lalolup singi miyoi tara amadi polam kaya ga loina fagat pangamle hari Manipur Police ki pau asina hai ngarang Imphal East District ki Maphaudam Police Station gi manung chana itham uyok ching amadi itham village ki akoiba mafam singda chathakiba operation da khulai khaya fagat le hari fagalaba khulai sing adudi 12 single barrel ama .32 gi ammunition ani 36 hand grenade ani .32 gi pistol ama magazine ama 12 bore cartridge ama tube launcher ani Bafeng RS radio wireless set ama charger ama detonator ani fagat ki hari fagalaba polam sing mari lena ba police station da khusina khre hari amaronda security force ki kangbuna ngarang lalalo pripak VC Red Army 1 Imphal West District ki Sengmai PS ki manung chana Maharavi de ki fare hari farba miyo asigi maming Sanjoy Singh alias Iremba chahin nifuni thoikawi Imphal West ki Kadangban part 2 dagini mangwandagi wallet ama Aadhaar card amadi pan card phangba ngamki farba miyo asi Myanmar da leiduna Lal Holop asigi cadre ama oina numit nifu mangani gi basic military training fanglaba miyoni Myanmar gi thorolaba matungda lamdam asida Lal Holop asigi thabak tawtuna leibani hari makhata na ngarang security force na chatharakpa operation da Lal Holop sorepa gi lanmi ani Kaching district ki Waikhong police station gi manung chanba Umathel area dagi fare hari farba miyo ani adudi sarangbam nanda Alice Jatli chahi nifu mapan amadi livestream Anouba maitei Alice Liklai Jahi Nifutaru Kawi Makoi Anigi Lefam Kaching Khunau Umathel Awang Laikai Degini Makoi Ani Degi mobile phone Ani recover Tore Hari Security Force na Makhata na Chatharapa operation da ngarang KCP Apunbagi cadre amasu Imphal East Maphaudam police station gi manung chana Moirang Purel Khunau Itham Bridge Maya dagi fare hari farba miyo asigi maming Khaidem Sana Jawba Maitei Alice Ibobi Jahi Kunmari Kawi Imphal East ki Itham Maning Laikai Degini mangondagi mobile phone ama recover Tore hari Police ki pawasina hai makhata na ngarang KCP Taibangan ba group ki cadre amasu Imphal East District ki KB Khulen village gi fare hari farba miyo asigi maming Chandam Virchandra Alice Ibom Cha Singh Jahi Kunipan Kawi Imphal East District ki Uyumpok Awang Laikai Degini farba miyo asi general public businessman oil pump sing amadi doctor na chingbada namduna senkhai thumgai gi thabakta chenaba miyo ni khamangam lei mangondagi mobile phone ama recover tawre hari makhata na ngarang KCP Taibangan balub asigi cadre amasu Imphal West District ki Phumlong Mamang Laikai dagi fare hari farba miyo asigi maming Wangkhem Tomba Singh Alice Wangle Jahi Taranipan Kawi leifam Laikai asimaktagini mangondagi mobile phone ama phangmangam le hari makhata na security kanguna lalalo pripak progi cadre amasu Kaching District ki Hianglam police station gi manung chana Faobagi area dagi fare farba miyo asigi maming Laisang Them Athoiba Alice Laisang Jahi Kunma Thoikawi Hianglam Awang Laikai Degini miyo asi Myanmar da leiduna basic military training loiraba miyoni mangondagi mobile phone ama phangmangam le hari amaromda ngarang security force ki kangmuna KCP PWG gi active cadre ahum Imphal West District ki Lamsang police station gi manung chana Kameng Awang Laikai degi phagale hari miyo ahum asi dukandar sing bank employee sing general publican sing na chingba valley area da leiba sing degi namduna sen khai thungai gi thabak tawda chenaba miyo singni hari faraba sing adudi thodam chauthoi meitai Alice Tony Alice Loijing chehini fumathoi Phumlong Mamang Laikai Livestream Benny Singh Alice Khudhaiba Khuman Alice Kingba Jahi Nifu Humdoi Leifam Yaskul Police Lane Amadi Ningthauzam Yaimba Singh Alice Boy Alice Thanayamba Jahi Nifu Humdoi Kawi Imphal East District ki Kairau BA Awang Laikai Digini mobile phone Nipan SIM card ahum Aadhaar card ama Lupa Chani Kun Yauba wallet amasu recover tawre hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Handak Ahmedabad ta plane crash tawkiba adugi preliminary report phongkhrai Ahmedabad ta thokiba laibak thiba plane crash tawkiba gi preliminary report Aircraft Accident Investigation Bureau nangasi ayu anganmada phongkhrai Air India gi flight A1171 asi hek paikhatpaga ikui kuidana engine animaki thau supply cut off tawba thengna khrei thau supply tawdrabanina engine animak mathau tawba lepkhi amadi Ramjet A
IR turbine haibadi engine animak fail orakpada turbine unghanduna plane da power supply taunaba RAT hairga khangnaba plane gi part adu deploy tauki haina lamai 15 suba preliminary asida pali amaromda pilot anigi phampham cockpit manungi voice recorder dagi phangkhiba record ki matung ina pilot amana atopa pilot aduda karigi fuel control switch off tawribano haina hangkhibagi voice record su phangmangamkhi Maduda atopa pilot aduna aina fuel supply gi switch off muthate haiba pakhomsu recorder adugi matengdagi taba phangki haina AAIB preliminary report aduda pali panbayai June 12 da Air India gi Boeing 787-8 Dreamliner plane asi Ahmedabad tagi London Gatwick tamna hek paikhatkibaga matam ikang kanadana Ahmedabad airport ki manakta leiba medical college ki hostel amada crash tawkhibani loinana maduda tonglapa Manipur gi crew member ani yauna miyoi chanigani fumathoi shikibani aduga miyoi amana hinghobani loinana makhada leiramba miyoi kun henbasu sikibani hari detonator listing turret ka konana fare Mizoram gi Chanmari area dagi Assam Rifles amasung Aizawl Police Station ki apunba kangbu amana detonator listing taret ka konana miyoi ama fare hari Inspector General of Assam Rifles IZAR is na thadorok chirolamana hai akhanaba paw ama phangbadagi tha asigi taramathoi amasung taranithoi gi lonaba ahingda thiba humbagi thabak chathabada hariba mafam asidagi detonator yauna miyoi adu fagat pangam khibani security force ki apunba kangbu aduna mafam adu yobaga makhoina chingnari ba yum adu koshinuna thiba humbagi thabak chathabada yamlaba detonator sing asi phangkhibani makha tana thijin humjinbagi thabak chathanabagi damak fagalaba polam sing amasung miyoi adu Aizawl Police Station da khusinakhrei Kaisampatagi airport fawbuda khong lambi sokna sajilamba sing JCB sizinaduna lawthokhrei PR Leingak na lokhalakpa thabak thoramgi manung chenna Kaisampat junction tagi airport fawba tidim lambi paringi nak yeta khong lambi sokna ain kaina sajilamba sing district asigi DC Mayang Lamam Raskumar yauna JCB sizinaduna takhai khrei niyam kaina sajenba tukan sing chalan ka khrei ngasi ayo pung tare tabadagi Kaisampat junction dagi hoduna tidim lambi paringil malom phawbugi masarukta lambi gi nak yeta eviction drive adu chathaki district administration Imphal West ki SD Singh OC Imphal West amadi Central Forcing yauna eviction drive adu chathaki Kaisampat dagi hoduna mafam kayada dukan famliba kayana niyam kaina pakthok chawthoknaba footpath sokna sajilamba structure sing JCB sizinaduna lawthoki eviction drive asiga mari lenana Imphal West district ki deputy commissioner Mayang Lambam Raskumar na phondokibada eviction drive asi amuk hanna chahi asigi July 3 da order thoktona chayol amagi matam piraba matung ngasigi eviction drive asi chathabani lambi gi nak yeta niyam kaina nung lengoi paishiliba asi numit 10 gi manungda lawthoknaba matam piri eviction drive asi Uripok Maikairom da su chathagani loinana district asigi mafam pumnamakta eviction drive chathanaba plan ya paloire hainasu DC na makhatana phongdokhi IDP singi documents sing mapung phana nongna thamnaba state asigi nodal officer sing khankrei state asida chahi aniga tha ani helaba irang asina maram oiduna miyoi lising kaya mayumakai manghantak khankraba Shingi Mankraba documents sing nongna semnabagidamak state government na nodal officers sing khankrei official oba pauna hai state government asina lokhaliba khongthang asi state asida law and order gi phibam na maram oiraga relief camp sing da leriba IDP sing da Manipur government na thamkiba makhoi gi welfare gi thabak sing paikhat kani haina phongdokiba wafam adu thabak oina utpa horei mayung makai mai thadokiba amadi thugai khibam na maram oiraga maru oiba document sing matam kuina IDP sing na state government asida sabina bahajiduna lakhibani hairiba wafam asi matam adugi popular government na tawgani haina wasaklamlabasu thabak oina paikhatana lekhibani adubo hauzik Manipur state ki PR government asina IDP singi maru oiba mangkraba document sing maru oina birth certificate domicile caste certificate amadi income certificate na chingba sing saduna pinabagi thorang sing lokhapalore official source asina makhataran hai IDP sing na hauzik thengnari ba khudong chada ba sing asi yenglaga state ki home department na larik laisu ningthina hairaba IDP sing gi marakta gi thabak changba amadi atai application sing thajin bada darkar oiba document sing ningthina yaudabadagi reject tawkhibagi awaba sing adu koknabagi damak hairiba nodal officer sing asi khanduna IDP sing gi mangkraba maru oiba document sing athuba matamda saduna khusinnabagi thabak relief camp sing da hauragani hari
VDF की डिमांड सिंह अथुब मतमदा गवर्नर न थबक तो ओंथोपियो हाइना एसोसिएशन न फोंदोरकली Village Defense Force BDF personnel singna chahi kayagi mamangdagi makhoigi phongpham thokpa kaya Manipur lengana pibidana leibadagi awawa mayokna duna lakliba kaya asi thabak to ongthoklagani haina Manipur lenga ki maikedagi All Manipur VDF Welfare Association gi Central Committee da thazaba kaya pikhiba sing adu athuba matamda thabak to onthokpiyu haina VDF Welfare Association Thobal District ki maikedagi phongdorakli Gerald asina haribadi karigumba lengana BDF singna taliba maram chaba dip dabi sing adu thabak to onthok taba tarabadi association asina Manipur pumbada khongjang changsingani hari VDF singi demand sing asi tha ani phawgi manungda thabak to onthokani haina state lengana thazaba pikhiba laikhrei adubu lengana pikhiba thazaba adu hauju phawba thabak to onthok taba asi aduki mati pende Demand sing asi khanaduna ayaba pibinaba government ki maikedagi governor in council da pukhapina basu BDF singna dabi tawri loinana government ki maikedagi matam chana thabak oina panthok pinaba honabiyu madu oirabadi BDF personnel singi justice peace amasung dignity phangba ngamgani haba wafamsu cherola sina phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Aroibada maroiba pau amuka na pizari July 19 Faobagi Manungda Manipur ge Anouba Leingak semba yabagi thazaba yamna nakna leire hari Ming manaba miyoy ama faduna pukraba matung phu cherga misak onaramle haiduna thadurakpabu maira paibi singna yamna kana yaningdaba phangdokrei Lochin na thamlamba khutlai amadi tongan ba lalolop singi miyoy tara fare Matang asida Loyalam E-PAO na namitangi pau bibil lezari tabiri ba khutimapu amuka hina kurumjani